Handak 2022 gi oina Mabung Taret YouTube channel na Nongthau Taret Kim Ing Makhada Ani Suba Season 2 gi oina Dance for Humanity haiba theme Ethnic Tradition Solo Dance Competition ma sinjagadori. Hariba competition achida dance form makal khudingmak folk dance da best of gadabani amadi seliba visual khudingmak tradition da best oiba physet gadabani. Competition asigi round sing asi ahum lak thoka thamjagani. First round gi oina 14 August oigani, second round gi oina 21st August oigani, third round amadi final round gi oina 28 August oigani. Competition asigi competitor singi category ani thokna khaidok jagani. Junior category gi oina 15 years below oigadabani. Senior category gi oina open oigani. First round da sabigadaba jagoi sing adu video gi khuthangda organizing committee da khusinabigedabani. Hariba jagoi sing asi sagadabagi matamna 3 minutes ki manungda sabigadabani. Jagoi adugi video sing adu pendra ki khuthangda organizing committee da bishanbiraknaba ningsingjari amadi khudongchadaba kaya laibiragadi makhada pijariba telegram ki khuthangda video sing adu thajanbiraknaba ningsingjari. Training video si jury members na kupna yenglaba matungda second round gi selection tawjagani amasung final round phawgi oina live performance pangthokseragani sinjeriba competition asigi oina matam gi oina competitor singda organizing committee na mobile number gi khuthangda inform tawjagani. Competition asigi phongi mamal lupa cham oigani amasung registration fee gi oina lupa chahum oigani. Mabung Taret na sinjariba competition asigi registration form sing asi akaknaba mafam kharadasu fangbigani. Mafam sing adudi RJ Film Vision Film Academy Manipur Pauna Bazar Governor Road near Laima Shopping, Lianda Folk and Classical Academy Nagamapal Soram Lerak, Halsiol Wangkai Ayangpali Haksel Gym, Kurai Kala Vidyababan Kurai Sarjor Laikai Ukrul Road, ABOK Mobile near ROSHNI Hall BISHNUPUR BAZAR Amadi Mabung Taret ki office oiriba KONUNG MAMANG opposite palace gate high riba mafam sing asida adom gi registration form sing asi fangbigani.